Ngasi-ngasimag miyamna yamna pam yengnariba online video application YouTube na haukiba chahi taraganipan sukre hairiba chahi taraganipan asida makal kayagi online streaming platform kaya ama thoraki adubu kuina chatpa ngomkite malemda YouTuber kaya amana millionaire oinakre masimag India dasu YouTuber kaya amana crorepati oinaba yawnare YouTube ki nungsit asida aikoi gi iramdam Manipur su platform asigi kanaba lawba ngamba YouTuber kaya leirabage amati masimagna career oinaba yaragadra Manipur gumba lamdam asida haiba topic asigi matangda mayamna demand tawbirakbagi matungina video ama puduna laksari video asigi makha tarakpada Manipur gi YouTuber singna karamna paisa tanbage kaya yamna talamgani amati kamdongna career semba yagani haiba asigi matangda kangwinasi mayamna YouTube haiba wahi asi hek tabada soidna khalamgani YouTube tawriba YouTuber singna paisa yamna talamnagani haina anauba video ama hek thokpaga maroina video adu views kya yaure amadi paisa kya mo phanglamnagani haiba su khanai tasengni YouTube tagi paisa aduki matik tanba yakre adugu masimak ohenaba aduki matik honaba amadi discipline yamna darkar oigani aikoina YouTube tagi paisa tanba yaba lambi khara leiri video asibu mapung phani hingbiduna amutang khangdokpiu ahanba upai asidi Google AdSense ki through dagi paisa tanbani yamna basic oiba YouTuber amana hawrokpa matamda tanba yaba paisa asi Google AdSense ki through da advertisement video singda utlaga tanba yai method asi sijinaba hawnanaba ihan hanbada YouTuber aduna maki channel adu monetization tawba darkar taagani aigi channel asina hawrokpa matamdadi channel asina monetization tawba matamda subscriber listing ama watch hour listing mari oirami adubu yamna nungaireba paw amana haujikti anauba YouTuber singna subscriber chaunga amadi watch hour listing ahumkhak oiraga monetization tawba yare adubu video di chang naina thagatpa mathau taagani ani suba lambi asidi sponsorship asini masigi matekna YouTuber singna yamna chawba sale kya tanba yai Google AdSense tagi lakpa paisa dagi sponsorship tagi phangba paisa asina hena chawna lakani masigi maruoiba eligibility hairagati tha amada views masing yamna changnaina lakpa amadi subscriber masing yamba darkar oigani yamna nungaiba paw amana haujikti YouTube masana channel adugi chanaba makalgi sponsorship su piba hawre ahum subada aikoina subscription oina thagi akaknaba fees oina join torliba members indegi paisa phangba yai masigi damak yamna quality leiba content kaya ama changnaina thagatpa mathau taagani mari suba asidi YouTube channel da isagi oiba brand online shopping hangduna paisa tanba yai masigi method asidi haujiki matamdadi khar line thoktre maramdi achawa online shopping sites kya marum laikre method asi mai pakna bagi namakta subscriber yamba amadi fan base da depend yamna tawi mayamna soitna khanglamgani video amagi views masing kya da paisa kya phangi haiba asi ngasi phawda wahang asigi pawkum YouTubers amatana pikhiba leitri khumlabasu odei palai tawtuna lai video asigi makha tarakpada punna khangminasi haujiki matam asdadi anauba YouTuber amagi ahanba asa asi karino hairagadi maki channel adubu monetize tawba amadi yamna thuna paisa tanba huwa asini quality leiba original oiba video haptuna karamna views lakansi ke haibgi wakal asidi kanate Manipur dasu YouTuber kharati masagi video same nattabida social media dagi video download tawraga masagi channel da masagi oiba video saduna thagati Manipur dadi irang wate maram aduna asigumba video kya ama social media dagi lauraga YouTube da upload tawi asigumba technique asidi matam sangna chatloi amadi tungkoina YouTube dagi paisa tanba oithokloi amuk point da laksi lam amaga YouTube dagi paisa lakpa sukhenai USA da leiba YouTuber amaga India da leiba YouTuber amaga video amagi views masing chap manajarabasu paisa phangbadi khenagani US ki YouTuber aduna yamdrabada views lising amada $10 dagina $13 phangi aduga India gina dollar ama phangbada yamna wana thuni matang asida yamna maru oiba point amana video adugu yengliba viewers adugi location aduda su yamna makha poli USA ki viewers amana song ki video yengmana India ke viewers amana yengbadagi hena paisa lakani amukasu Manipur YouTuber ki oinadi masdagi so hena pikna phangli maramdi yamna akaknaba views amadi location asida quality leiba advertiser phangdaba asini Manipur ki oina views lising amada yamlabada $0.40 aduga average na $0.18 oiri somna hangadauriba YouTube channel adugi category aduna view lising amada paisa kya yamna lakani haiba asisu depend tawi
aduna Manipur da leiriba YouTuber amana tha amada yamdrabada YouTube ki threshold oiriba $100 adu yaunganaba views lakh manga dagina lakh taruk phawba yogu darkar tagadori matau asamna Manipur da leiriba YouTuber 99% di tha kudingi paisa phangba nate tha ani ahum leiraga phangmana ayambani somna YouTuber ama oiraga pumnamak thadolaga Manipur da YouTube na career oiba yaragadra wang asigi yamna tenba pakhomdi hoi somju YouTube pu career oina semba yai adugu YouTube asimang matam yamna changba khangba kanba quality content puthokwa amadi changi horko matamda paisa ka kandana career amagumna tapna tapna sengatwa mathau takani Manipur ki scenario asida amuk pusilaksi hauzik Manipur ki phibam asida di YouTube pu career oina semduna hingbada di kharaluna thokani maramdi internet yauduna YouTube tawba yaba nate ngahak leitena Manipur dati internet su pangthing da thingi maram aduna Manipur da YouTube tawge hairagadi isagi oiba primary job natraga senan lambi adu thadoktana tawba mathau tai YouTube khaktada mapan gi lamgumna depend tawbusu yaroi dawri Manipur ki YouTube chama gi manungda ani ahum khak natana atai YouTuber di ningtijana income lakpa ngamnampai maru oina viewers akagnaba asina Manipur da YouTuber ama oiba matamda yamna honaba amadi darkar tagani ngamloi haibadi natte matang asida Daily Dose Manipur na miyamdagi kaninaba yathang nizari amadi anauba YouTuber sina karigumba contact tawginingba leirabasu soidin tawbirau angam mating pangjagani amadi video asibusu like share amadi subscribe tawsilamba kaubikano